इमेज पाउडर मियाई ताबिरिबसिंबु अहान मक्तदा बिनिताना तराम नौसबगलोयना खुरुमजरी हौजिक पाउडर मसिगी मरोय पाउ पिजरी स्टेट असिदा हौकिबा पुंग कुनमरीदा कोविड-19 नौना पॉजिटिव ओइबा मियोय कुनमाथोय थेंगनख्रे बीनेट मणिपुरना इको पार्क कक्सिंगदा फ्लोरा एंड फौना सर्वे तौख्रे सुरजित खेत्रिमयुमदा खुदोल तमख्रे ILP रेगुलेशन इन मणिपुर हाइबा हिरमदा खननिनबगी मिफाम पांगथोख्रे लोइनना जिरी बाम सथरिबा 6 साइज सॉकर टूर्नामेंट ngasi loisinkhre hojik mapung palobirasi Manipur da hokiba pung kunmari asida general population dagi mioi tara Central Armed Police Force CAPF ki personnel da mari apunba mioi kunmathoi nauna COVID-19 positive oiba thengnare mi sikibagi paulaite aduga mioi 69 na discharge tokiduna state agi apunba confirm case masing lising kunipan sanipa 53 sure sikhiba mi gi masingna sahum humfutaru recover taukrabana mioi lising kunipan sam nifuteret amadi active case na mioi sahum nifum de leduna state agi apunba recovery rate chada mauda teret 10.5 oire ngasi nauna positive oireba sing adu rims amadi noneda ahum janims amadi thobalda ani advanced hospital siza hospital amadi tamenglongda amamam Susampurda nipan thengnakhi makhoi Imphal West district tagi mioi manga Thobal district tagi mioi ani Bisnupur amadi Tamenglong district tagi mioi amamam Susampur district tagi mioi nipani positive oireba sing covid care facility phangan bagaloyana lokapam thokpa medical precautionary measures sing lokatle hairi Salin digital amadi NR media na satharakpa covid-19 ge awareness program gi manung chana lokatpa ngamjaba kharadang haiba thorang adugi makhada ngasi COVID care center Kaksingda face mask hand sanitizer sapon amadi chana polong care center se leiriba media person amadi layeng libasingda tengbang polong khuchina bagi tharamadu Salin digital gi producer Phanjobam Lanajit Singhana malematam thiraba laichat COVID-19 na piriba saitheng asi ekhoi punamangna khangle adubu masigi sabsaba hidak puthoktribuna ekhoi mahausa gum yamna sectionna SOP ngatuna laikhisi khangauduna media person singda COVID-19 positive oshilagli basi yamna laibak thibani Manipur gumba jati khudingna khundaba lamdamasadi media gi thodang yamna sawi maramazna athobada negative paraduna miyami seba hena tawba pinabiba oishanu haiki ngasi gi tharamaduda NR media gi proprietor NR Rajas amadi executive members sing su saruk yakhi अखोना ngasi lakchari basi Salin digital amasung NR media gi maikaidagi Manipur da COVID-19 haiba yamna tamthiba laina laichet asi lanthengna अखोगी media person सिंगसिदा सोचिल लक्तना मकोइना हौजिकसी कोविड केयर सेंटर सिंगसिदा लेइबदा अखोगी साइट की ngमजबा करिगुम खुदुन खरा तमजबा फेस मास्क हैंड सैनिटाइजर सापोन अमसुंग चानबना सिंगबसे अखोने पिनाबगी दमकता अखोय लक्ष्यबनी हौजिकी अखोना लेजरिबसी PR English School कक्सिंगदनी मफमसिदा लेरिबा क्वारंटाइन तौदना लेरिबा media person अखोगी इलेक्ट्रॉनिक मीडिया की फार्म अमद वर्क तौबिरिबा media person अमसुंग मफमसिदा लेरिबा इनमेट खुदिमकी दमकता अखोने ngमजबा अखोगी माइकेदी खुदोल तमजबनी Biodiversity Ecology and Environment Network Manipur BNet Manipur gi sahi gi oiba mifanga mari leyana angansing Eco Park Kaksingda Flora and Fauna survey tobagi thora amangasi angansing Eco Park Kaksingda pangthokre thoramaduda Manipur University gi former VC in charge Professor W Bishwanath amadi MU gi School of Mathematical and Physical Sciences ki Dean Professor N Rasmohana thoram mapusing oiduna saruk yakhi Thoramaduda Chief Minister ki Green Manipur Mission ki Brand Ambassador Elangbam Valentina amadi Adam ki Secretary Soiriba Angansing Eco Park Kaksing gi Management Committee Convener Surjit Khetrimayumda makoina environment punungsi jaba amadi ekhoi gi environment asibu kannaba honabada lawriba thodang singbu ikai khumnaba utuna asamba khudol posting piduna ikai khumnakhi Manipur University ki scholar kana saruk yaduna pangthokiba ngasi gi thoramaduda BNet Manipur gi nauna thau pugudaba thomi singi maming lauthoki loinana thoram mapu sing yauna subject expert sing nalu singduna angan sing Eco Park da Flora and Fauna survey su haudoki
Taramadu Professor W. Bishonana B-Net Manipur ki maramda amadi network asina Manipur ki sing amasung tamgi mafam kayada environment kannaba sangsilakiba thabak thorong kayagi matangda wafam kaya paudamladuna hai aikoina upambi ama yanbada upambi ani thabiramsi maduna aikoida upambi awat palairoi aigi darkari matungina aina pamba pot phangdaba yade haiba mi masingna yamba aikogi society oibana asigumba khongthang asi puraknaba honabada awaba oi adubu gyan taba masingna yamba helaklabadi nomadi soidana mai pakani haiki ama yanma matamda ani thabiramo adu itargadi gi awat pe leiro haizariba akhoi ki society sugumaneba ai gi need ai gi hauza darkar gi matungina ai gi pam do phangdaba yadi haiba misna yambarina akhoi society se control masigumba akhoi gi movement se masipora ko se akhoi de wai haizari adu umbu gyan tabima mayam sina masingji helak pataragadi akhoi awareness toine pire haraga gyan taminaba mayam sini helak pataragadi akhoi nomadi akhoi mai pakani haibasidi ngasi ayu pung 12 taw matamda justice committee na sinduna Anglo Manipuri lanjau lising amsani pa maudra ma thoi ga mari lena songtham iboton matamadugi sana kunungadi major songthamia haina sakhang nariba kanglei imagi athauba mapari asigi sahi jam tarawde shuba laikidabagi thoram kwakaithel thiam lekaida pangthokre Serosta Makata Agna Justice Committee के Chairman Ais Ibotombi Kumangalena Ima Yumnam Lerik Lema President Kanglamei Ima R.K. Sananbi President Kil Yumnam Dilikumar President Pandam Joy Chandra Konthaujam President Ipsha Khetimayum Samarendra President Ipak Sanjit Saraisham President Akomlo Pakpi Sanu President CLK Amasung N Chatan President KSN Dice Member Oina Saruk Yaki Athobasi English Amazani Pan Maudrama Toida Kwai Lalambung Lekaida Poki Amasung English Zapan Sunani Pangi January Taratareta Tripuragi Narayan Kamada Arabaya Hitanki Uwarigi Tanka Krada Ningsing Labada British Imperialism Mayokta Kanglai Park Manipuna Lebaki Ning Tambanga Naba Anglo Manipuri Lanzao Lising Masani Pan Maudrama Toida Akan Mamongda Kulai Apava Paiba Yamlaba British Landisinga Tawai Pamudana Lantinaki Landa Mighty Rabada Lanpamaduda Hak Laina Saruk Yakibasing, Major Maxwell Military Tribunal of British Indiana Wales Chatabada, Martyr Adudi, Tikendrejit Jubras, Tangal General, Pukram Bakajau, Charai Tangalamasung Niranjan Subedarbu, Pasi Toduna Hatki, Aduganing Taukula Chandrayau Atauba Mare Bagning Bakuni Toy, Andaman Nicobargi, Port Blair Kisum Sanda Loy Taki Basing Manunda, Major Songthamia Su Yauki. JC ILPS na sindunangasi Manipur Press Club ta ILP regulation in Manipur haiba hiramda nomagi oiba khanaininaba mifama pangthokre mifama da RIMS ki Biostatistics Department ki Head Professor RK Narendra na Moderator oikibagalena academician resource person sing amadi maira paibi sing su saruk yaki taramadu da JC ILPS ki convener YK Diren na phongdokibada Manipur da ILP satnaba sahi ama mapung phaduna masi guideline ama lisingani tarang pangi December tarama thoida semki sem jingai mamangdagi JC ILPS na Manipur sarkar da guideline asi mapung phaba guideline ohenaba taksinduna laki hauji satnariba ILPS tasengna sanglakpa amadi thokibagi pass pi bakhakta oiri aikoina pamliba yelhomi ngak senabagi mitop miyanza singda permanent resident ohendaba haibina singba tongan political rights sing tanaba hona kiba sing di yaudre guideline adu indigenous people native people kanana kanabu oigadori bano haibasi yaude base year thamlaga indigenous people kana no haibadu define toraga guideline ama sana hanba pami guideline sing asi sana hanaba ngasi khanaina ba asi pangthokpani khanana ba du da saruk yariba academician resource person sing amadi akhangai singna piramba masang oiba warol sing lokhatuna Manipur lengakta guideline asi nauna verified tohangani mipamaduda warep ahom lauki warep sing adudi Manipur sanariba ILP guidelines sing asi Manipur yelhomi simu mai pak na ngak pangamnaba miyam na pamba guideline ohenaba sarkar da taksinba mapung phaba guideline sembada mai pak na regulation tawba yanaba lisingani tarani panda Manipur assembly yanaba yauduna pass tokiba Manipur people bill lisingani tarani pangi provision sing ILP guideline da hapsinaba lengata taksinba amadi Manipur lengaki cabinet na warep laukraba Manipur State Population Commission atobada lingnaba lengata taksinba haibasing yauki hairi ngasi ge sunglo discourse sida ekoi
मियामना पीबीरंबा सजेशन सिंग अदुदगी अखतजब मसंग ओइबो वाफमसिंग सि लौखतकांदा अखोई मणिपुर गवर्नमेंट दा अखोई जेसीएलपी की माइकेदगी दुंगलब इंडिजिनस पीपल सि मपुंग फाना दुंगलब प्रोटेक्ट तोबो ngamnagidamukta lairiba husiki guideline ase nongna rectify townaba अखोई योइबा मियाम गोइबा अपील लमा अखोई townabagidamukta ngasiki दुंगलब डिस्कशन सेंजबनी अदुमरमदुना अखोई असिगी डिस्कशन असिदगी लाख आउटकम अदुगी मतुंगिना अखोई मखा ताबा जेसीएलपी ना करी करंबा थबकसिंग खोंजंगसिंग नत्रगा मियाम गो लोइना करी करी तौगदगे हाबसि नसिगी दुमलबा फमसिगी मतुंदा मियामदा सबचाना अखोई थमकांदा इंडिजिनस पीपल सिंग सिबु मतुयाना प्रोटेक्ट तौनबगी पीरियड अमा अखोई लौरकांदा खोंजंग चिंचिनबगी दमता सि सेम साजबनी KB Philanthropy 5 na Youth Organization Khangabo ka khusam naraga sinangasi Khangabo me lekai da leiba multipurpose community hall da pangthok pathara amada Pradhan Mantri Kausal Vikas Yojana PMKVY gi makhada training phangkraba miyoi kya da PMKVY gi certification yenthokre certificate yenthokpagi tharamadu da BJP Manipur Pradesh ke former state vice president Thoksom Jadumani na athaba mithung Manipur Society for Skill Development gi joint director Soibam Ibo Chauba na Thoramapu aduga Khangabo Jilla Parishad ki member KS Rajmohan Manipur Society for Skill Development ki APO Amaji Rajkumar KB Philanthropy 5 ki Chief Executive Officer CEO Laisram Manoranjan amadi BJP Manipur Pradesh ki State Secretary Moirangthem Priyo Kumar na akhanaba mitunglansing oina saru yaki Tharongi maroi basarama oina Khangabo SC ki khangalaba miyoi jani panda PMKVY gi makhada recognition of prior learning RPL ki 2-star handloom weavers and hand dyer gi certificate sing asigi mitunglansing na yanthoki Athaba mitong laral piraduna BJP Manipur Pradesh ki former state vice president Thoksom Jadumani na haikibada leibak asigi nupi oibi singi semitlon phagahandaba yade nupi oibi singbu manaba thak amada puraktragadi leibak asi chakhapa purakpa ngamloi haiba wakhalonda mamangda amukta paikhatkidriba sigumba scheme kaya hodokpirakpagidamak PM Narendra Modi amadi CM Biren bu thagapa phongdoki loyana ngasi Skill India haiduna PMKVY gi makhada training Panglaba Singna scheme asi kanaba sing adu mapung phanaba thawai yauna honaduna semilon phagana bai khoi puna hona minerasi haina miyamda appeal tawki akanaba mitunglan sing ona saru yakiba marilina ba official singna su PMKVY gi makhada paikhaliba scheme singi matangda kanaba sing adu sandokna taki amadi makhata ba pangbe aba mateng sing pangnaba honajage haiba wafam su thamlamki 2014 da mai pa 2015 da nupi kuding bak chapat ta ya de ba koi ji ya moroi ta da ba pi de ya de nupi le ba se ta koi ji mai pa le ni hai de ga si thabi de thongi ba skill development se ki amuk to na training bi ba ji asi ki joint APO adu moroi na CEO Philanthropy 5 amuk su hanena thagatsari The State Level Gan Ngai Celebration Committee Manipur na sinduna ngasi the Gan Ngai Kaubalari ama Tingkau Ragwang Kalungkai Singmairong Kabui Khulda S Tiken Singh President BJP Manipur na athaba mitunglen oigna phongkre Thoramapuda Dimrei Rengwei Vice President Tingkau Ragwang Sapirak Phom amadi Speaker da Enjoy Kumar Singh Manipur University na saru yaduna thoram adu pangthokhi Jawaharlal Nehru Manipur Dance Academy JNDMA Imphal gi production unit ki sahi nipu manga subagi saro amo oina academy asna sinula nimit mari di sagadaba Festival of Dance Drama Ningtham Kumai Academy asigi auditorium hall da hodokre ngarang hodopagi tharamadu da Professor I.S. Tombi former vice chairman JNDMA M Kamini Kumar Singh retired Pradhan Guru JNDMA na thaba mitunglen amadi tharamapu oina saru yaki Tharamadu da JNDMA ki production unit ki artist na Bhagavad Dazapkum Kauba and Surendrajit Singhana direction piba dance drama ama utki Sarak Suraksha Jiban Raksha haiba thimda hayeng January 19 dagi February 13 phauba tha amasung sagadaba observation of National Road Safety Month 2019 gi mangoina na ngasi ayu cycle rally ama transport director Dr. Nivedita Layalakpam da lamthakre Department of Transport Government of Manipur amadi Manipur Adventure and Mountain Biking Association asinna Moirangkhom da leiba
Manipur State Transport MSD Complex tagi lamthabagi thoram aduga marilena Imphal West District Traffic Police ki SP Koncham Sharma na phongdokibada sahi sudriba angang singda mama pasingna gari thowan basi phaduna sahi ahum kaisum sangda thamba amadi fine thian biyai masima traffic police on sathaba horagani haiki mahakna hai traffic rule thugaiba sing traffic police ki maikai degi salan katuna fine thian bagi thabak chathaduna lakli miyamna hek yariba makai traffic ki rule ngakna sapinaba sumana apel tauki Transport Director Nivedita na phongdokibada lisingani kuntra phawbada lambi kudongtiba thokpa asi chada yankai hantanabagi thabak paikhatnaba Bharat Sarkar na honarakli masigi manung chana road safety manasi thama sugna pangthokadoribani thoram asiga marilena SAMD slogan competition sing pangthokani loyana hayengdagi hauna district kudimakta road safety observation su paksana pangthoklagani haiki Thobal Sarang Pat Maning Lekai Dalaiba Career Residential Academy gi Managing Committee Member Madi Ozasing Nangasi School Asida Tamlamba Hojina Lisingani Kun Kumathogi Medical Entrance Test da Mai Patuna Meghalaya gi Negrims da Medical Tamliba Mahiroi Laisram Bidyananda Apokpa O Gambir Amadi Pishang Chabu Taramno Oktuna Amadi Kudol Tamdana Punin Thogatkre Tungda Horokliba Mahiroi Singda Bidyananda Gumna Mai Pakpo Oirau Haiba Pandam Galoyana School Asigi Complex da Panthokiba Tharamaduda School Asigi Headmaster Ozasing Amadi Committee gi Miyoi Kaya Su Saruk Yaki Union Home Minister Amit Shah na haikibada Lomi Singh Sendong double ohen bahabisi Narendra Modi government ki biggest priority ni Modi government na thabak paiba hek horokpadagi Lomi Singh dama budget ta ahenba sampam hakrabani wafam asi Karnataka da MRN group ki farmer friendly project ya urep uyung tamba amadi project ya na inaugurate tobagi thoramda Home Minister na phongdokibani Chief Minister BS Yedurappa na lusingba BJP government na Lomi Singh ai phanabidama lokhataba thabak leitre haiba wafam su Home Minister Amit Shah na phongdoki Modi government na sahi gi oina lupa lising taruk Lomi Singh da piri anauba farm law ahum adu Karnataka government na su pass tokibada mahak yamna nungai haiki ngasi ayu Tripura Congress Chief Pijus Biswas ki gari da attack chatharak padagi mahak khara sokle mahak local hospital amada treatment piki attack adu ruling BJP busagoppa singani haina maral sikhi attack adu Agartala dagi kilometer kunlom lapa Bishal Ghar da laiba Congress field office ki mapanda thokibani car adugi front windshield mai jakki amadi mingsel kaidna passenger seat ta taki police ta FIR ma file tokre attack adu political motive mande haina police na phongdoki attack adu gi mayokta Tripura Congress na pungtrani thogi state wide ban kokre mamang sahi ki December da Pijus Biswas pu Tripura Congress oina khankibani President ki phampurak padagi mahak Tripura gi mafam kya satuna Congress party bu kankha hanaba thabak toroklibani hairi Indo-Tibetan Border Police ITBP na Chhattisgarh gi Kondagaon da local school children dama smart class pangthokre Kondagaon district ki manung chanba Hadeli amasung peripheral village singi angang singi dama smart classing adu pangthokibani classing asigi mathakta various online learning videos on YouTube na singbasu tambiki smart class adu da mahiro yankhairom na saruk yaki Sanabagi pauda saliba tha asigi manga dagi Jiribam district ki Champanagar da chathakiba 6 SI soccer tournament ngasi loisinkre Yawal Gym Committee na sinuna district du ki Champanagar da laiba Yawal club ki playground na chathakiba tournament asigi ngasi sanakiba final match da Sunrise Club Kadam Talana Ningsing Khul football team bu goal ahum sinoda maithiba piki apiba matamda team anima goal amata sanaba ngamdabadagi penalty kaunabada Sunrise Club Kadam Talana Ningsing Khul football team bu goal ahum sinoda maithiba piduna Sunrise Club Kadam Talana winner oikre amadi Ningsing Khul FC na runners up takre ngasi loisenbagi tharamadu da Jiri Bangi SP Moirangthe Movie Dibong GP ke pradhan RK Nobinchna Yawal Club ke president and Manikanta Social Worker and Buddha Chandra All Jiriban Sports Association ki president M Prajakantana Singba maruiba miyoi singsu saruk yaki Indian Super League ki ngarang sanakiba humpusuba match da Mumbai City FC ga Hyderabad FC ga goal amata sanaba ngamdana draw oikre ngasi numida wairam pung manga tablu sanakiba league asigi humpumathoi suba match da North East United FC na Jamshedpur FC bu anishuna da maithiba pikre humpunithoi suba match da ngasi numidang pung 3 makhai tabadagi FC Goa ga ATK Mohan Bagan na sanaba hokre hayeng humpum doi suba match na Chennai FC ga SC East Bengal ga sanagani
Hujarabada Marapa Amukana Pijari. State asida haukiba pung kunmarida COVID-19 nauna positive oiba mioi kunmathoi thengnakre. BNet Manipurna Eco Park Kaksingda Flora and Fauna survey tawkre Surjit Khetrimayumda khudol tamkre. ILP regulation in Manipur haiba hiramda khananabagi mifam pangthokre. Loinana Jiri Bamsathariba 6 size soccer tournament ngasi loisinkhre. Ngasi gidi paudam pijaba matang ngasi loisinjare miyang tabiriba singbu khurumjari.